ꯊꯥꯕꯜꯁꯤꯁꯨ ꯀꯣꯏꯁꯜꯂꯛꯇ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅ ꯄꯩꯁꯥ ꯈꯥꯏꯅꯕꯩꯗꯣ ꯍꯥꯏꯐꯦꯠ ꯋꯥ ꯍꯧꯗꯣꯛꯅꯗ꯭ꯔꯗꯤꯅꯦ ꯍꯌꯦꯡ ꯆꯣꯞꯅꯗꯅ ꯑꯃꯨꯛꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯩꯔꯕꯅꯤꯅ ꯆꯣꯡꯗ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯒꯤ ꯐꯪꯍꯧꯗꯕꯅꯦ ꯑꯗꯨꯅꯦ ꯑꯗꯣ ꯆꯣꯡꯗꯕ ꯏꯕꯥꯅꯤꯁꯨꯅꯦ ꯌꯥꯗꯕꯅꯦ ꯀꯩꯅꯣ ꯇꯧꯁꯦ ꯈꯤꯇꯪ ꯗꯞ ꯁꯞ ꯇꯧꯔꯒꯅꯦ ꯍꯟꯗꯛ ꯊꯥꯕꯜꯁꯦ ꯀꯥꯏꯅꯊꯣꯛꯑꯒ ꯑꯃ ꯀꯣꯏꯁꯟꯅꯕ ꯇꯧꯁꯦ ꯑꯗꯨꯅꯕꯨꯗꯤ ꯐꯔꯖꯥꯠꯅꯤ ꯑꯩꯁꯨ ꯀꯥꯏꯅꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯦ ꯑꯗꯨꯅꯦ ꯀꯥꯞꯈ꯭ꯔꯕꯅꯦ ꯍꯥꯏꯕꯅꯤꯅꯦ ꯌꯥ ꯊꯝꯃꯣ ꯌꯥꯔꯦ ꯅꯪꯅ ꯄꯠꯂ ꯂꯩꯔꯝꯃꯤꯁꯦ ꯃꯥꯡꯒꯣꯟꯁꯤꯗ ꯈꯣꯡ ꯍꯥꯝꯗꯣꯏꯅꯤ ꯏꯕꯦꯝꯃ ꯁꯤꯔꯦ 9ꯂꯛ ꯁꯨꯔꯦ ꯆꯥꯕ ꯊꯛꯄꯗꯗꯤ ꯐꯖꯔꯦ 9ꯂꯛ ꯁꯨꯔꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ 2 ꯑꯍꯨꯝ ꯆꯪ ꯅꯝꯃꯤ ꯂꯥꯎꯕꯗꯤ ꯅꯪꯅ ꯍꯦꯜꯂꯝꯅꯤ ꯏꯕꯦꯝꯃ ꯆꯠꯂꯣ ꯁ꯭ꯋꯥꯏꯗ ꯍꯜꯂꯣ ꯀꯔꯤꯅꯣ ꯈꯣꯡ ꯍꯥꯝꯗꯕꯅꯦ ꯍꯥꯏꯕ 9ꯂꯛ ꯁꯨꯔꯦ ꯍꯥꯏꯕ ꯀꯩꯗꯧꯔꯒꯦ ꯊꯝꯃꯣ ꯌꯥꯔꯦ ꯏꯃꯥꯟꯅꯕꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤꯒꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯈꯥꯏꯕ ꯍꯧꯔꯁꯦꯅ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝꯁꯤꯗ ꯂꯩꯔꯝꯃꯤ ꯀꯟꯗꯤꯁꯟꯁꯤꯗ ꯍꯥꯏꯅꯗꯣꯏ ꯋꯥꯔꯤꯁꯦ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯕ ꯃꯤꯠꯀꯁꯦ ꯀꯨꯠꯇ꯭ꯔꯥ ꯌꯦꯡꯉꯣ ꯍꯣꯏ ꯀꯨꯠꯇ꯭ꯔꯣ ꯀꯌꯥꯔꯛ ꯁꯨꯔꯒꯦ ꯉꯁꯤꯒꯤ 9ꯂꯛ ꯇꯧꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯥꯏ ꯃꯉꯥ ꯈꯣꯟꯁꯤꯕꯣ ꯋꯥꯔꯤ ꯁꯥꯟꯅꯕ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯌꯧꯔꯛꯑꯦ ꯍꯣꯏ ꯌꯥꯔꯦ ꯊꯣꯛꯂꯛꯑꯒꯦ ꯀꯩꯅꯣ ꯅꯪ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯀꯦ ꯅꯪꯅ ꯂꯥꯎꯊꯠꯈꯤꯕꯗꯣ ꯂꯥꯏ ꯑꯝꯇ ꯊꯣꯛꯎꯁꯤ ꯂꯥꯛꯑꯣꯁꯦ ꯀꯩꯗꯧꯕ ꯄꯟꯕ ꯌꯥꯗꯦ ꯂꯥꯛꯏꯅꯣꯕ ꯌꯥꯏꯄꯟ ꯆꯥꯒꯦꯗꯅ ꯆꯥꯛ ꯊꯤꯟꯕ ꯂꯥꯛꯑꯦ ꯂꯥꯛꯑꯣꯁꯦ ꯁꯤꯗꯣꯔꯦ ꯐꯪꯉꯣꯏꯁꯤ ꯂꯥꯛꯑꯣ ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯨꯄꯥꯒꯨꯝꯕ ꯑꯝꯇꯪ ꯑꯩꯈꯣꯏꯁꯨ ꯐꯪꯖꯔꯗꯤꯅꯦ ꯀꯩꯅꯣ ꯅꯪ ꯅꯨꯄꯥꯁꯤꯕꯣ ꯍꯧꯖꯤꯛꯇ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯄꯟꯅꯒꯤꯒꯨꯝ ꯇꯧꯈꯤꯗ ꯉꯥꯏꯔꯤꯗꯥꯏꯅꯦ ꯑꯗꯨꯅꯦ ꯌꯦꯡꯉꯣ ꯅꯣꯡ ꯍꯥꯟꯅ ꯌꯧꯔꯛꯄꯅ ꯂꯥꯛꯑꯣꯁꯦ ꯍꯥꯟꯅ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯕꯅꯤ ꯑꯩꯈꯣꯏ ꯌꯥꯝꯃꯨꯖꯥ ꯑꯃꯨꯛ ꯀꯥꯊꯤ ꯃꯌꯥꯝꯗꯨꯅ ꯃꯔꯣꯟ ꯑꯃ ꯑꯁꯦꯡꯕ ꯇꯜꯂꯦ ꯑꯩꯈꯣꯏꯒꯤꯗꯣ ꯅꯪꯒꯤꯁꯤꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯎꯇꯨꯅꯦ ꯑꯗꯒꯤꯗꯤ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯀꯩ ꯌꯥꯎꯕꯅꯦ ꯀꯩꯅꯣ ꯅꯪ ꯅꯁꯥꯗꯨꯕꯣ ꯏꯁꯥ ꯁꯥꯕ ꯑꯃ ꯇꯧꯁꯤꯕꯣ ꯌꯥꯔꯦ ꯑꯩ ꯌꯥꯝ ꯋꯥꯔꯦ ꯆꯪꯈ꯭ꯔꯒꯦ ꯑꯗꯨ ꯅꯪ ꯑꯩ ꯊꯤꯟꯖꯤꯜꯂꯝꯕ꯭ꯔꯣ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯑꯁ ꯏꯃꯥꯟꯅꯕꯤꯒ ꯌꯥꯎꯔꯦ ꯑꯝꯇ ꯆꯠꯂꯣ ꯌꯥꯔꯦ ꯑꯁꯨꯝꯕꯁꯦ ꯎꯔꯨꯕꯗ ꯑꯩ ꯅꯨꯄꯥꯗꯣ ꯀꯥꯏꯅꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯩ ꯃꯁꯛꯇꯣ ꯌꯦꯡꯅꯤꯡꯉꯛꯇ꯭ꯔꯦ ꯍꯥꯏꯕ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯀꯜꯂꯛꯇ꯭ꯔꯣ ꯌꯥꯝꯅ ꯏꯕꯦꯝꯃ ꯅꯣꯏ ꯑꯅꯤꯗꯤ ꯀꯣꯏꯔꯕꯅꯤꯅ ꯐꯩꯌꯦ ꯑꯩꯗꯤ ꯐꯪꯗ꯭ꯔꯤꯁꯤꯅꯦ ꯅꯪ ꯐꯪꯅꯤꯡꯉꯤꯔꯥ ꯐꯪꯅꯤꯡꯉꯦ ꯑꯩꯗꯤꯅꯦ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯚꯩꯌꯥ ꯀꯥꯂꯤꯃꯥꯏꯗꯣ ꯇꯣꯛꯅꯒꯦ ꯅꯪꯕꯨ ꯉꯝꯒꯗ꯭ꯔꯣ ꯉꯝꯅꯤ ꯀꯩꯅꯣ ꯁꯤꯝꯇ ꯁꯝꯒꯦ ꯌꯥꯔꯦ ꯌꯥꯔꯦ ꯁꯪꯒꯦ ꯅꯪꯒꯤ ꯁꯦꯕꯥꯁꯤꯗꯤ ꯆꯪꯉꯦ ꯀꯗꯥ ꯂꯩꯌꯣ ꯆꯪꯉꯦ ꯅꯪ ꯅꯨꯄꯥꯁꯤꯗꯤ ꯂꯥꯏꯅ ꯊꯥꯔꯛꯄꯅꯤꯍꯦ ꯂꯥꯏꯌꯣꯟꯒꯨꯝꯕ ꯅꯨꯄꯥ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯀꯣꯛ ꯌꯥꯝ ꯁꯥꯔꯗꯤ ꯆꯪꯈ꯭ꯔꯒꯦ ꯑꯁ ꯊꯣꯛꯂꯛꯇꯦꯅꯦ ꯄꯨꯡ ꯀꯌꯥꯗ ꯎꯅꯁꯦ ꯍꯥꯏꯈꯤꯒꯦ ꯄꯨꯡ 3:30 ꯎꯅꯁꯦ ꯍꯥꯏꯈꯤꯕꯅꯤ ꯑꯁ ꯄꯨꯡ 4:30 ꯇꯥꯔꯝꯃꯅꯤ ꯍꯧꯖꯤꯛ 4:30 ꯇꯥꯕ ꯂꯥꯏꯔꯤꯕꯣ ꯑꯩꯗꯤ ꯃꯊꯥ ꯁꯥꯕ ꯌꯥꯗ꯭ꯔꯤ ꯄꯥꯈꯠꯄꯅ ꯀꯗꯧꯔꯣꯏꯕ ꯃꯃꯥꯟꯅꯕꯤ ꯑꯅꯤꯁꯨ ꯇꯤꯟꯅꯔꯦ ꯑꯩꯈꯣꯏꯕꯥꯅꯤ ꯇꯤꯟꯅꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯕꯥꯅꯤꯁꯨ ꯚꯦꯔꯤ ꯅꯥꯏꯁ ꯐ꯭ꯔꯦꯟ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤꯅꯤ ꯀꯣꯏꯅꯕꯁꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯁꯣꯏꯗꯅ ꯀꯥꯏꯅꯩ ꯍꯥꯏꯕꯅꯦꯕ ꯑꯣ ꯈꯪꯉꯦ ꯅꯣꯏꯅꯤ ꯑꯣꯏꯅ ꯀꯥꯏꯅꯔꯣ ꯎꯁꯤꯠꯇꯕ ꯑꯗꯨꯝ ꯊꯥꯖꯤꯜꯂꯛꯀꯗꯣꯏꯅꯦ ꯅꯣꯏꯅꯤ ꯑꯣꯏꯅ ꯀꯥꯏꯅꯔꯣꯏ ꯏꯕꯥꯅꯤꯗꯤ ꯊꯨꯡꯅꯗ ꯌꯥꯗꯕ ꯃꯣꯕꯥꯏꯜ ꯑꯣꯏꯅ ꯀꯥꯏꯅꯔꯣ ꯑꯅꯤꯗꯣ ꯁꯥꯎꯕꯅ ꯂꯣꯏꯔꯝꯃꯅꯤ ꯇꯧꯔꯤꯁꯦ ꯁꯥꯎꯅꯤꯡ ꯁꯥꯎꯖꯁꯅꯨꯍꯦ ꯑꯁ ꯑꯗꯣ ꯅꯨꯡꯁꯤꯅꯕꯁꯦ ꯑꯩ ꯕꯤꯠ ꯁꯨꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦꯗ ꯀꯩꯗꯧꯔꯒꯦ ꯃꯤꯒꯤꯅ ꯇꯣꯝꯕꯤꯒꯤ ꯅꯨꯄꯥꯗꯣ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯀꯦꯌꯔ ꯂꯧꯕꯤꯔꯤꯅꯣꯕ ꯑꯩꯈꯣꯏꯒꯤꯅꯅꯦ ꯍꯣꯏ ꯃꯇꯦꯡꯕꯨꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯡꯉꯛꯑꯦꯕꯀꯣ ꯃꯔꯨꯞ ꯍꯨꯜꯂꯛꯄ ꯀꯩꯗꯧꯕꯗꯣ ꯑꯗꯣ ꯈꯪꯗꯦ ꯇꯣꯝꯕꯤ ꯅꯨꯄꯥꯒ ꯌꯦꯡꯅꯔꯨꯔꯗꯤꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯂꯥꯏꯔꯤ ꯏꯕꯦꯝꯃ ꯑꯩꯒꯤꯗꯣ ꯈꯪꯕ꯭ꯔꯥ ꯅꯣꯡꯉꯥꯟꯕꯗ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯒ ꯊꯦꯡꯉꯦ ꯍꯜꯂꯒ ꯌꯨ ꯇꯞ ꯇꯨꯝꯈ꯭ꯔꯅꯤ ꯑꯗꯩ ꯌꯥꯍꯧ ꯊꯦꯡꯅ ꯑꯃꯨꯛ ꯍꯧꯒꯠꯂꯅꯤ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯕꯤꯠꯁꯦ ꯁꯨꯝ ꯂꯩꯁꯜꯂꯛꯇ꯭ꯔꯦꯕ ꯑꯗꯣ ꯀꯗꯥꯏ ꯆꯪꯉ ꯀꯣꯏꯔꯨꯅꯣ ꯈꯪꯗꯦ ꯅꯪ ꯍꯥꯏꯕꯅꯤꯗ ꯈꯔ ꯉꯥꯡꯉꯨ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯨꯄꯥꯗꯨꯗꯤ ꯉꯥꯡꯕ ꯂꯧꯕꯖꯥꯠ ꯅꯠꯇꯦ ꯂꯩꯅꯤ ꯂꯩ ꯆꯣ ꯅꯪ ꯆꯪꯉꯨ ꯌꯧꯔꯣꯀꯣ ꯆꯠꯂꯨꯈꯤꯒꯦ ꯆꯠ ꯀꯩꯅꯣ ꯅꯪ ꯌꯥꯝ ꯊꯦꯡꯉꯩꯗꯨꯅ ꯊꯕꯛꯅꯦ ꯇꯧꯔꯤꯁꯦ ꯊꯕꯛ ꯇꯧꯔꯝꯕ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦꯗ ꯑꯩ ꯎꯅꯔꯝꯗꯥꯏꯒꯤ ꯏꯁꯤꯡ ꯌꯦꯛꯇꯅ ꯃꯦꯀꯞꯀ ꯇꯧꯕ ꯃꯥꯜꯂꯦ ꯌꯦꯡꯉꯝꯗ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯇꯧꯔꯦꯗꯣ ꯀꯩꯁꯦ ꯉꯥꯡ ꯁꯥꯏꯅꯣ ꯅꯁꯛꯅꯉꯥꯏꯗ ꯀꯨꯏꯔ ꯁꯨꯝ ꯕꯩꯌꯥ ꯁꯨꯝ ꯃꯥꯟꯁꯤꯜꯂꯛꯄꯅꯦ ꯃꯤ ꯈ꯭ꯋꯥꯏ ꯅꯨꯄꯥꯗꯨꯅꯦ ꯈꯪꯕ꯭ꯔꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯈꯣꯠꯇꯅ ꯃꯌꯥꯝ ꯂꯩ ꯅꯪꯅ ꯅꯣꯡꯉꯥꯟꯕ ꯆꯠꯈ꯭ꯔ ꯅꯨꯃꯤꯠ ꯇꯥꯜꯂꯒ ꯍꯜꯂꯣ ꯑꯩ ꯇꯨꯝꯃꯒꯦ ꯂꯣꯏꯔꯦ ꯗꯣꯂꯤ ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯅꯨꯗ ꯑꯩꯁꯨ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯍꯖꯤꯔꯥ ꯁꯨꯗꯅ ꯃꯁꯤꯗꯩꯗ ꯇꯧꯗꯅ ꯈꯣꯠꯇꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒꯩꯗꯤ ꯃꯨꯁꯜꯂꯤꯗꯨꯗ꯭ꯔꯥ ꯍꯣꯏꯅꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯁꯨꯝ ꯄꯥꯝꯁꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯣꯏꯅꯕꯁꯦ ꯀꯨꯏꯅ ꯁꯥꯡꯅ ꯆꯠꯇꯧ ꯄꯥꯝꯁꯤꯜꯂꯛꯇ꯭ꯔꯕ ꯃꯤ ꯅꯨꯄꯥ ꯁꯨꯝ ꯌꯦꯡꯅꯔꯨꯕꯗ ꯑꯁ ꯅꯪ ꯀꯥꯏꯅꯔꯒꯗꯤ ꯑꯩꯗꯤ ꯀꯅꯥꯒ ꯑꯃꯨꯛ ꯅꯨꯡꯁꯤꯅꯗꯣꯏꯕ ꯅꯆꯤꯟꯗꯣ ꯌꯧꯔꯦ ꯄꯦꯠ ꯁꯥꯟꯅꯔꯀꯥꯟ ꯇꯥꯏꯡꯗꯦ ꯁꯛ ꯐꯪꯉꯤ ꯊꯤꯖꯤꯜꯂꯦ ꯅꯨꯄꯤ ꯐꯪꯉꯔꯣꯏꯕ ꯑꯗꯣ ꯀꯃꯥꯏꯅ ꯁꯨꯡꯀꯥꯏ ꯀꯥꯏꯅꯔꯣꯏꯁꯤꯕ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯜꯂꯣ ꯏꯟꯒꯦ
ꯑꯗꯣ ꯅꯪ ꯍꯟꯇꯛ ꯑꯦꯛꯖꯥꯝ ꯐꯦꯜ ꯑꯣꯏꯗꯥꯅꯦ ꯁꯕꯖꯦꯛ ꯑꯅꯤꯃꯛ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯔꯒꯦ ꯌꯥꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯑꯩꯅ ꯊꯤꯅ ꯉꯥꯡꯉꯔꯣꯏ ꯍꯥꯏꯕ ꯉꯥꯡꯀꯅꯨꯀꯣ ꯀꯤꯖꯩꯌꯦꯕ ꯑꯁ ꯑꯩꯈꯣꯏꯅꯤꯅ ꯅꯨꯡꯁꯤꯅꯩꯅꯦ ꯇꯩꯁꯦ ꯑꯩ ꯁꯨꯝ ꯇꯣꯛꯅꯅꯤꯡꯉꯦꯕꯣ चलो होय ताइंदी ꯇꯣꯝꯕꯤ ꯅꯨꯄꯥꯅꯒ ꯇꯣꯝꯕꯤꯗ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯑꯁ ꯄꯨꯔꯥ ꯄ꯭ꯔꯤꯟꯁꯦꯁ ꯇ꯭ꯔꯤꯠꯃꯦꯟꯅꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯩ ꯑꯗꯨ ꯌꯥꯝ ꯀꯜꯂꯛꯑꯦꯃꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯒ ꯄꯨꯔꯥ ꯈꯦꯠꯅꯔꯦ ꯑꯩ ꯌꯥꯝ ꯄꯥꯝꯃꯛꯇ꯭ꯔꯦ ꯅꯪ 수직다네 바야나오네 돌리가 나가 주티네 바야가 이거 주티네 파나나 어디 누시나보자 마나보자 아마디 까이나갈리 아도 아이는 노이 모이 오니 까이나오나 하얀번 이반이 형 가이나디 파동 까리바 그래서 나한테 만나가디 싱그러보네 까리바 그래서 나한테봐 아도 아이 다반이 비사 가입 ꯆꯠꯇꯣꯏꯅꯤ ꯆꯠꯂꯒꯦ 타방기 비샤 오다 그야 거기 아이 क्या 하파노 ꯁꯨꯝꯕꯩ ꯃꯇꯥꯡꯗꯗꯤ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯕꯗꯤ ꯐꯥꯎꯔꯤ ꯑꯗꯣ ꯇꯣꯝꯕꯤꯒꯤꯗꯨꯒ ꯌꯦꯡꯅꯔꯗꯤ ꯈꯔꯗꯤ ꯈꯦꯠꯅꯩ 하루 ꯈꯪꯗꯦ ꯅꯪ ꯑꯉꯝꯕ ꯑꯗꯨꯝ ꯍꯥꯞꯄꯛꯑꯣ 아주디 하이행도 누다람 나게 ꯍꯣꯏ 고 ꯍꯣꯏ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ 총총 ꯊꯥꯖꯗ꯭ꯔ ꯌꯦꯡꯉꯨꯅꯦ ꯑꯩ ꯅꯨꯄꯤ ꯀꯣꯏ ꯀꯣꯏꯗꯦ ꯇꯦꯛꯁ ꯃꯌꯥꯝ ꯋꯥꯆꯞꯇ ꯌꯦꯡꯉꯨ 야 가살라보라 난 야 타인데 ꯂꯣꯂꯤ ꯂꯣꯏꯗ꯭ꯔꯤꯕꯣ 노래 ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ 마투제 뭐라 안 꼴래매 석다 이거 ꯈꯔꯒ ꯀꯥꯏꯅꯅꯤꯡ ꯂꯩꯔꯤꯉꯩꯁꯤꯗ 그러면 사우나야 아니 솔직히 아마 노이 오니 까이나오나 하보다 아코시 아이나 아코이 오니 까이나디 파동니 하임 ꯅꯪꯅ ꯍꯥꯏꯖꯜꯂꯨꯏꯔꯕ 어디 마 하이금 라금 더요 ꯑꯗꯨ ꯀꯌꯥꯝ ꯀꯜꯂꯨꯅꯣ ꯅꯣꯕꯥꯅꯤ ꯄꯟꯊꯨꯡꯐꯝ ꯌꯧꯔꯝꯗꯥꯏꯅꯦ ꯆꯠꯁꯤꯂꯣ 하 ꯅꯪꯁꯨ ꯍꯦꯛ ꯈꯣꯏꯁꯦ ꯈꯔ ꯌꯥꯎꯁꯜꯂꯨꯗꯅ ꯄꯨꯂꯞ ꯍꯟꯃꯤꯟꯅꯅꯕ ꯊꯦꯡꯖꯤꯜꯂꯛꯑꯦ ꯏꯕꯦꯝꯃ ꯋꯦꯗꯔꯁꯤꯅ ꯃꯔꯣꯟ ꯑꯃ ꯍꯦꯛ ꯅꯪꯁꯨ ꯊꯝꯖꯟꯕ ꯀꯥꯟꯅꯗꯣꯏꯅꯤꯅꯦ ꯏꯕꯦꯝꯃ ꯁꯤꯁꯦ ꯕꯗꯥꯝꯒ ꯉꯧꯔ ꯆꯥꯕ 노만 가다 나이가 고제 누엉 먹니 사리 마우라 아니 뭐 언제 좀 ꯐꯣꯟꯁꯦ ꯐꯖꯅ ꯂꯥꯛꯑꯦ 아이 하지 ꯈꯪꯕ꯭ꯔꯥ 누엉가 먹니 사리 ꯇꯧꯕ ꯁꯤꯗ ꯉꯥꯅꯨꯒꯨꯝꯕ ꯊꯣꯡꯉ ꯆꯥꯅꯤꯡꯗ꯭ꯔꯥ ꯑꯁ ꯑꯗꯨꯅꯦ ꯉꯥꯅꯨꯁꯦ ꯂꯥꯕꯕꯨꯗꯤ ꯑꯃꯃꯝꯅꯗꯤ ꯍꯦꯟꯕꯅꯦ 어묵ꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯌꯦ ꯑꯗꯣ ꯂꯨꯄꯥ ꯆꯥꯇ꯭ꯔꯨꯛꯇ ꯂꯩ ꯍꯥꯏꯕꯅꯦ ꯄꯩꯁꯥ ꯈꯔ ꯈꯥꯏꯒꯠꯅ ꯈꯥꯏꯒꯠꯅꯔꯒ ꯆꯥꯁꯤꯔꯥ ꯆꯥꯔꯁꯤ ꯉꯁꯤ ꯍꯦꯛꯇ ꯍꯥꯎꯋꯦ ꯆꯥꯔꯁꯤ ꯍꯥꯏꯅꯩꯌꯦ ꯃꯤꯅꯗꯤ ꯍꯣꯏ ꯑꯣ ꯑꯩ ꯏꯃꯥꯟꯅꯕꯤ ꯂꯥꯛꯏ ꯉꯥꯛꯇꯪ ꯂꯩꯔ ꯇꯧꯔꯛꯀꯦ ꯉꯥꯅꯨꯗꯤ ꯃꯎꯟ ꯉꯥꯛꯇ ꯁꯦꯠꯂꯒ ꯍꯥꯞꯄꯗꯣ ꯍꯥꯎꯕꯅꯤꯉꯣ ꯀꯩꯝ ꯍꯥꯏꯅꯕ ꯅꯠꯇꯦ ꯀꯩꯗꯧꯔꯒꯦ ꯊꯝꯃꯣ ꯈꯜꯂꯦ ꯆꯥꯔꯁꯦ ꯉꯁꯤ ꯀꯥꯟꯅꯗꯦ ꯄꯩꯁꯥ ꯈꯔ ꯈꯥꯏꯒꯠꯅ ꯍꯣꯡꯕꯤꯌꯥ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯉꯥꯅꯨꯒꯨꯝꯕ ꯆꯥꯊꯣꯛꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯥꯏ ꯏꯕꯦꯝꯃ ꯑꯍꯥꯎꯕꯒ ꯆꯥꯗꯕ ꯀꯨꯏꯔꯦ ꯃꯥꯅ ꯉꯥꯅꯨ ꯑꯃꯣꯝꯗꯣ ꯁꯤ ꯌꯣꯜꯂꯦꯌꯦ ꯆꯥꯇ꯭ꯔꯨꯛꯅꯤ ꯍꯣꯏꯅꯦꯍꯦ ꯂꯥꯕ ꯑꯃ ꯆꯥꯗꯧ ꯁꯔꯨꯛꯄꯨꯗꯤ ꯑꯃꯣꯝ ꯑꯅꯤ ꯆꯥ ꯐꯩ ꯏꯕꯦꯝꯃ ꯍꯣꯏ ꯆꯥꯊꯣꯛꯑꯁꯦ ꯉꯁꯤ ꯍꯦꯛꯇ ꯍꯦꯛꯇ ꯅꯩꯈꯥꯏꯔꯒ ꯀꯪꯅꯒ ꯉꯧꯔꯒ ꯍꯣꯏ ꯑꯗꯣ ꯃꯍꯤꯁꯨ ꯍꯥꯎ ꯀꯩꯅꯣ ꯃꯥꯅ ꯐꯣꯟ ꯇꯧꯁꯜꯂꯛꯏꯁꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯍꯣꯏ ꯌꯥꯔꯦ ꯊꯝꯃꯣ ꯂꯥꯛꯑꯣ ꯃꯥꯗꯣ ꯂꯥꯛꯑꯦ ꯑꯁꯥꯏꯕꯨꯛꯇ ꯊꯣꯛꯄꯤꯔꯨꯁꯤ ꯂꯥꯛꯑꯣ ꯅꯨꯄꯥꯁꯤꯅ ꯇꯜꯂꯦ ꯅꯣꯡꯃꯥꯡꯈꯥꯒꯗꯣ ꯑꯁꯥꯏꯗ ꯉꯥꯛꯇꯪ ꯊꯝꯃꯨꯆꯣ ꯍꯣꯏ ꯍꯣꯏ ꯂꯥꯛꯑꯣ ꯆꯠꯂꯣ ꯆꯠꯂꯣ 씨 나는 사는 게 하면서 뭐라이니 ꯄꯟꯕꯒ ꯌꯥꯗꯦ ꯄꯥꯏꯔꯦꯀꯣ 너도 해도 봐요 ꯍꯥꯎꯅꯤ ꯍꯥꯏꯕ ꯆꯥꯅꯤꯡꯕꯗꯣ 라마 TV는 방도 아무 같은 거 아니야 ꯌꯥꯏꯗ ꯃꯣꯏ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯑꯗꯨꯅꯦ ꯄꯟꯌꯥ ꯄꯣꯟꯇꯦ ꯀꯔꯝ ꯀꯥꯟꯗ ꯇꯥꯏꯅꯣ ꯑꯩꯈꯣꯏꯕꯨ ꯍꯧꯖꯤꯛꯇꯅꯦ ꯍꯥꯏꯕ ꯋꯥꯔꯤ ꯈꯪꯗꯦ ꯁꯥꯟꯅꯩꯗꯣ ꯌꯥ ꯇꯨꯃꯤꯟ ꯂꯩꯔꯣ ꯄꯩꯔꯕꯅꯤꯅ ꯆꯥꯔꯅꯤ ꯌꯦꯡꯉꯣ ꯌꯦꯡꯉꯣ ꯑꯁ ꯀꯩꯗꯧ ꯆꯥꯟꯁ ꯂꯥꯛꯑꯣ ꯂꯣꯏꯔꯕꯣ ꯁꯦꯝꯃꯜꯂꯨꯔꯁꯦ ꯐꯣꯟ ꯂꯥꯎꯁꯤ ꯌꯥꯎ ꯂꯥꯎꯅ 짱비로 ꯌꯦꯡꯉꯣꯅꯦ ꯃꯥꯏ ꯅꯨꯄꯥꯁꯤ ꯀꯩꯅꯣ ꯈꯨꯐꯥꯁꯤꯕꯣ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯇꯧꯔꯗꯤ ꯌꯦꯡꯉꯣ ꯑꯁꯦꯡꯕ ꯄꯨꯔꯥ ꯄ꯭ꯔꯤꯟꯁꯦꯁ ꯇ꯭ꯔꯤꯠꯃꯦꯟꯅꯦ ꯑꯁꯦꯡꯀꯤꯅꯦ ꯆꯤꯛꯈꯠꯂꯛꯇ꯭ꯔꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗꯗꯤ ꯐꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦꯕꯣ ꯆꯤꯛꯈꯠꯂꯛꯑꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯦꯛꯇ ꯊꯣꯗꯤ 밤에 ꯊꯣꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯔꯦ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤꯁꯤꯕꯣ 시대가 맞네 한 번에 시간 맞네 그게 짠이 떨어지대 해다 칸비우시 해다 칸비우 해다 앵비우 넌데 ꯀꯩ ꯆꯥꯁꯤꯒꯦ 아다 시간을 떨시라 짜우구마 마가 뭐뭐뭐 아니 정말 떨시라 아 이거 먹게 너다 우리도 오게 나 진짜 짠거 칸비우 야니 칸비우 이거 떡비로 아 쪼우가 파야 시켜 떡비로 이거 ꯆꯧꯗꯣ ꯑꯅꯤ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯐ꯭ꯔꯥꯏ ꯔꯥꯏꯁ ꯑꯃ ꯑꯣꯏꯕꯤꯔꯣ 아도 짱앙ꯒꯨꯝꯕꯗꯤ ꯂꯩꯒꯗ꯭ꯔꯥ ꯂꯩ 아 짱앙 허리 뭐 아무튼 가시미로 ꯍꯣꯏ 야 그만 잠시 칸비우 ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯔꯅꯤ 야 ꯌꯥꯔꯦꯗ ꯍꯣꯏ ꯑꯗꯨꯗꯤ ꯑꯗꯨꯇꯪ ꯄꯨꯊꯣꯛꯄꯤꯔꯣꯅꯤꯗ 해다 칸비우 야니다 ꯌꯥꯔꯅꯤ ꯆꯥꯅꯤꯡꯕꯁꯤꯅ ꯃꯣꯏꯅ 사부드는 난 떠이시고 ꯑꯗꯨꯅꯦ ꯌꯦꯡꯉꯣ ꯃꯤ ꯃꯥꯡꯁꯤꯗ ꯃꯥ 이제 사야 되네
ꯍꯧꯖꯤꯛ ꯊꯑꯣꯏꯅ ꯇꯧꯍꯟꯕ ꯇꯧꯕ ꯃꯥꯟꯁꯤꯜ ꯂꯛꯇ꯭ꯔꯣ ꯌꯥꯔꯦ ꯂꯩꯕ ꯈꯔ ꯇꯣꯡ ꯂꯣꯏ ꯇꯧꯗ꯭ꯔꯁꯨ ꯊꯣꯛꯑꯝꯃꯅꯤ ꯆꯥꯛꯈꯜ ꯍꯥꯏꯃ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯃꯌꯥꯝ ꯋꯥꯔꯧ ꯕꯤꯕ ꯌꯥꯏ ꯌꯥꯝ ꯍꯩꯀꯣ ꯑꯩꯈꯣꯏ ꯋꯥꯔꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯥ ꯏꯁꯤꯡꯒꯨꯝꯕ ꯑꯝꯇ ꯊꯛꯅꯤꯡꯉꯦ ꯑꯧ 이거 ꯂꯩꯔꯝ ꯀꯣꯏ ꯂꯧꯔꯨꯒꯦꯀꯣ ꯆꯠꯂꯒꯦ ꯄꯟꯕꯗ ꯉꯥꯏꯔꯤ ꯆꯦꯟꯈꯤꯕ ꯍꯥꯟꯅ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯌꯥꯝ ꯐꯩꯀꯣ ꯐꯩꯌꯦ ꯑꯁꯦꯡꯕ ꯅꯪꯅ ꯍꯥꯏꯕ ꯌꯥꯝ ꯐꯩꯀꯣ ꯐꯕꯅꯤ ꯐꯕꯅꯤ ꯂꯥꯏꯕꯛꯁꯦ ꯅꯨꯡꯅ ꯄꯣꯛꯂꯛꯄꯅꯤꯅ ꯐꯔꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯀꯥꯗꯤ ꯁꯤ ꯐꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦ ꯍꯥꯏꯕ ꯐꯪꯗꯧ ꯃꯥꯟꯗꯕꯗꯤ ꯐꯪꯗ꯭ꯔꯤꯕꯅꯤ ꯐꯪꯉꯔꯣꯏ ꯍꯥꯏꯁꯦ ꯈꯪꯉꯛꯈꯤꯅꯤꯌꯦ ꯈꯪꯉꯛꯈꯤꯅꯤꯌꯦ ꯅꯪꯒꯤ ꯁꯨꯝꯕꯝ ꯐꯪꯉꯗꯤ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯕꯤꯔꯒꯦ ꯑꯩ ꯇꯧꯒꯦ ꯏꯗꯤ ꯀꯥꯏꯖꯔꯤꯗꯦ ꯕꯥ ꯏꯗꯩꯕꯒ ꯑꯁꯦꯡꯕ ꯏꯁꯤꯡꯒ ꯏꯁꯤꯡꯒ ꯏꯜꯂꯥꯏꯕ ꯃꯔꯝ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯈꯤꯇꯪ ꯐꯪꯉꯗꯤꯀꯣ ꯃꯌꯥꯝ ꯊꯛꯄꯤꯌꯨ ꯌꯥꯅꯤ ꯊꯛꯄꯤꯌꯨ ꯇꯝꯃꯔꯣꯏ ꯑꯩꯈꯣꯏ ꯂꯥꯏꯕꯛꯁꯤꯗ ꯁꯤꯅ ꯌꯥꯕ꯭ꯔꯣ ꯑꯆꯥꯄꯣꯠꯁꯦ ꯌꯥꯔꯦ ꯌꯥꯔꯦꯗ ꯉꯥꯏꯈꯣꯅꯤ ꯃꯣꯠꯀꯅꯤ ꯁꯤ ꯁꯥꯏꯁꯦ ꯈꯔ ꯃꯣꯠꯈꯤꯕ ꯃꯥꯜꯂꯦ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯃ ꯌꯦꯡꯗꯕꯨ ꯇꯜꯂꯤ ꯏꯕꯦꯝꯃ ꯃꯣꯏꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯉꯥꯏꯗ ꯀꯨꯏꯃꯟꯈ꯭ꯔꯦ ꯍꯦꯛꯇꯪ ꯍꯥꯏꯁꯣꯗꯅ ꯂꯩꯔꯝꯀꯣ ꯏꯕꯨꯡ ꯅꯣꯏꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯥ ꯇꯣꯝꯕꯤꯌꯥ ꯅꯪꯒꯤꯁꯤꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯩꯌꯦ ꯏꯕꯦꯝꯃ ꯅꯪ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯗ ꯐꯠ ꯑꯁꯤꯒꯨꯝꯕ ꯃꯥꯒꯤ ꯑꯁꯤꯒꯤ ꯃꯃꯥꯟꯅꯕꯒ ꯂꯩꯇꯖꯥꯠꯂꯥ ꯂꯩꯇꯕ꯭ꯔꯥ ꯑꯁꯨꯃꯥꯏꯅ ꯐꯕ ꯑꯁꯨꯃꯥꯏꯅ ꯃꯃꯥꯟꯅꯕ ꯂꯩꯇ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯨ ꯑꯃꯃꯝꯗꯤ ꯁꯦꯝꯍꯜꯂꯛꯄ ꯌꯥꯕꯅꯦ ꯅꯪꯁꯨ ꯄꯥꯝꯕ꯭ꯔꯥ ꯄꯥꯝꯃꯦ ꯄꯨꯔꯥꯅꯤ ꯂꯣꯏꯍꯧꯔꯦ ꯊꯣꯛꯂꯛꯑꯅꯤ ꯃꯌꯥꯝ ꯉꯥꯛꯇꯪ ꯍꯥꯏꯐꯦꯠ ꯍꯪꯉꯨꯗꯅ ꯑꯩꯈꯣꯏꯅ ꯍꯥꯏ ꯅꯪꯒꯨꯝꯕ ꯅꯪꯒ ꯆꯞ ꯃꯥꯟꯅꯕ ꯅꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯑꯩꯒ ꯆꯞ ꯃꯥꯟꯅꯕ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯕ ꯁꯛꯄꯨꯗꯤ ꯈꯦꯠꯅꯔꯁꯨ ꯌꯥꯏꯀꯣ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯃꯥꯟꯅꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯁꯪꯗ ꯃꯌꯥꯝ ꯂꯩꯗ ꯁꯪꯗ ꯌꯥꯅꯤ ꯑꯗꯨ ꯇꯥꯔꯗꯤ ꯑꯩꯈꯣꯏꯒꯤ ꯁꯦꯝꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯈꯪꯅꯅꯤꯡꯕ ꯈꯪꯕꯁꯨ ꯑꯝꯇ ꯂꯩꯇꯦꯕ ꯑꯩꯈꯣꯏꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯏꯃꯥꯟꯅꯕꯤꯈꯩꯁꯤ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯕꯤꯗ꯭ꯔꯤꯕꯣ ꯈꯪꯗ ꯑꯣ ꯂꯩꯔꯤ ꯁꯤꯠꯇ꯭ꯔꯦ ꯑꯗꯨꯗꯤ ꯅꯪꯗꯧꯅ ꯐꯕ ꯑꯝꯇ ꯌꯥꯎꯗꯕ ꯑꯣ ꯍꯥꯏꯗꯤ ꯍꯥꯏꯔꯛꯄꯗꯤ ꯃꯌꯥꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯂꯥꯏꯌꯣꯟꯗꯧꯅ ꯍꯥꯏꯇꯥꯔꯦꯀꯣ ꯑꯣ ꯅꯨꯄꯤꯒꯤ ꯀꯤꯌꯔꯒ ꯂꯧꯕꯤꯕ ꯍꯣꯏ, ꯍꯣꯏ. ꯅꯨꯄꯥꯁꯦ ꯊꯦꯡꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯣ. ꯈꯪꯉꯛꯈꯤꯅꯤ ꯃꯔꯝ ꯌꯥꯅꯤꯗ ꯑꯩ ꯑꯗꯨꯝ ꯏꯃꯥꯟꯅꯕ ꯂꯩ ꯁꯪꯗ ꯁꯪ ꯀꯥꯕ ꯀꯥꯟꯗ ꯑꯩ ꯈꯟꯅꯖꯔꯛꯀꯦꯀꯣ ꯃꯊꯪ ꯂꯥꯛꯄꯗ ꯄꯣꯔꯛꯑꯣ ꯍꯣꯏ ꯄꯨꯔꯛꯀꯦ ꯀꯌꯥꯝ ꯋꯥꯠꯂꯧꯔꯤ ꯍꯥꯏꯒꯦ ꯄꯣꯔꯛꯑꯣ ꯂꯣꯏꯔꯅꯤꯌꯦ ꯑꯩ ꯂꯥꯝꯃꯦꯗ ꯑꯩꯕꯨ ꯏꯅꯥꯎ ꯅꯣꯏꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯀꯩꯅꯣꯒ ꯆꯥꯛ ꯂꯥꯝꯕꯅꯦ ꯑꯅꯤ ꯈꯛꯇꯔꯣ ꯉꯥꯛꯇꯪ ꯉꯥꯏꯕ ꯃꯣꯏ ꯑꯣ ꯂꯩꯔꯦ ꯏꯁꯤꯡ ꯊꯛꯄꯤꯌꯨ ꯏꯁꯤꯡ ꯕꯣꯇꯜ ꯂꯧꯕꯤꯔꯣ ꯏꯁꯤꯡꯗꯤ ꯊꯛꯄꯁꯨ ꯌꯥꯔꯅꯤ ꯆꯥꯕꯗ ꯌꯥꯝ ꯆꯥꯔ ꯂꯣꯏꯔꯦ ꯌꯥꯔꯦ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣꯅꯦ ꯆꯥꯃꯁꯇꯨ ꯃꯣꯠꯂꯛꯄꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯁꯤꯁꯨ ꯇꯩꯊꯣꯛꯁꯤꯔꯣ ꯌꯥꯔꯦꯗ ꯍꯧꯔꯁꯤꯗ ꯇꯣꯝꯕꯤ ꯆꯥꯕꯤ ꯍꯧꯔꯒꯦꯀꯣ ꯁꯥꯏꯗ ꯇꯥꯛꯇꯅ ꯊꯝꯖꯕꯁꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯅꯪ ꯆꯥꯔꯣ ꯌꯥꯅꯤ ꯆꯥ ꯃꯥ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯀꯩꯅꯣ ꯁꯣꯛꯀꯅꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯆꯪꯉꯦ ꯍꯥꯏꯕ ꯃꯔꯝ ꯌꯥꯝ ꯐꯩꯌꯦ ꯃꯌꯥꯝ ꯆꯥꯕꯤꯀꯣ ꯀꯩꯝ ꯈꯟꯕꯤꯅꯨꯀꯣ ꯑꯗꯨ ꯅꯥꯂꯩ ꯃꯊꯪꯗ ꯄꯨꯔꯛꯄ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯅꯥꯂꯩ ꯅꯪꯗꯧꯕ ꯄꯨꯔꯛꯎꯀꯣ ꯑꯩꯈꯣꯏꯒꯤꯁꯨ ꯍꯣꯏ ꯄꯨꯔꯛꯀꯦ ꯌꯥꯝ ꯀꯤꯌꯔ ꯂꯧꯕꯤꯕꯁꯦ ꯌꯥꯝ ꯄꯥꯝꯖꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯁꯥꯏꯅꯦꯍꯦ ꯍꯥꯒꯠꯀꯦ ꯇꯧꯔꯦ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯁꯤ ꯆꯥꯋꯣ ꯊꯛꯄꯤꯌꯨ ꯌꯥꯝ ꯍꯥꯎꯋꯦ ꯍꯥꯏꯕ ꯐꯤꯁꯨ ꯇꯩꯊꯣꯛꯈꯤꯁꯦ ꯍꯥꯏꯔꯣ ꯍꯥꯎꯅ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯇꯧꯔꯁꯤꯔꯣ ꯃꯌꯥꯝ ꯆꯥꯃꯁ ꯄꯥꯕꯤꯒꯗ꯭ꯔꯥ ꯑꯁꯤ ꯄꯥꯕꯤꯌꯨ ꯄꯥꯕꯤꯌꯨ ꯑꯩꯈꯣꯏꯗꯤ ꯇꯩꯊꯣꯛꯇ꯭ꯔꯁꯨ ꯌꯥꯔꯅꯤꯗ ꯑꯗꯨꯝ ꯆꯥꯔꯁꯦ ꯀꯩꯗꯧꯔꯒꯦ ꯇꯤꯁꯨ ꯄꯤꯕꯤꯔꯛꯎ ꯌꯥꯔꯦꯍꯦ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯏꯀꯥꯏꯖꯩꯌꯦ ꯆꯥꯕꯤꯌꯨ ꯁꯤ ꯆꯥꯋꯣ ꯂꯩꯔꯝꯃꯣ ꯑꯩ ꯇꯤꯁꯨ ꯂꯧꯒꯦ ꯑꯗꯨꯒ ꯋꯥꯁꯔꯨꯝ ꯆꯪꯒꯦꯀꯣ ꯃꯌꯥꯝ ꯆꯥꯕꯤꯌꯨꯀꯣ ꯆꯥꯍꯜꯂꯣ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯅꯪ ꯅꯔꯥꯏꯕꯛꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏꯅꯒ ꯄꯨꯟꯁꯤꯗ ꯐꯪꯉꯔꯣꯏꯀꯣ ꯀꯩꯁꯨ ꯌꯥꯔꯦ ꯑꯦꯃꯤꯂꯥꯠꯅꯦ ꯆꯥꯎ ꯌꯥꯝ ꯍꯥꯎꯋꯦ ꯌꯥꯝ ꯐꯩ ꯍꯥꯏꯕ ꯀꯩꯅꯣ ꯈꯪꯗꯦ ꯃꯥꯅ ꯍꯥꯟꯅ ꯈꯪꯅꯔꯛꯄ ꯅꯨꯄꯥꯁꯦ ꯁꯤꯅ ꯏꯐ ꯐꯠꯇ꯭ꯔꯥ ꯐꯔꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯏꯕꯦꯝꯃ ꯅꯪ ꯑꯁꯤꯗ ꯂꯩꯔꯣ ꯂꯩꯔꯣ ꯈꯨꯠꯇ ꯍꯥꯝ ꯑꯁꯤꯗ ꯍꯦꯟꯅ ꯐꯕ ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯔꯣꯏ ꯑꯗꯨꯅꯦ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯤꯕꯣ ꯍꯣꯔꯦꯟ ꯍꯥꯏꯕꯤꯒꯦ ꯈꯪꯗꯦ ꯏꯕꯦꯝꯃ ꯑꯁꯤ ꯅꯨꯄꯥꯁꯤꯗꯒꯤ ꯍꯦꯟꯕꯗꯤꯅꯦ ꯑꯩꯈꯣꯏ ꯐꯪꯗꯣꯏ ꯃꯥꯟꯗ꯭ꯔꯦꯀꯣ ꯄꯥꯝꯕ꯭ꯔꯥ ꯁꯨꯝꯕ ꯅꯨꯄꯥꯁꯦ ꯄꯥꯝꯃꯦ ꯁꯦꯝꯍꯜꯂꯣ ꯄꯥꯝꯃꯦ ꯑꯩꯈꯣꯏꯒꯤ ꯑꯃꯃꯝ ꯁꯦꯝꯕꯤꯒꯦ ꯂꯥꯛꯑꯦ
ꯃꯣꯏ ꯆꯦ ꯇꯤꯁꯨꯁꯦ ꯈꯔ ꯃꯔꯥꯡ ꯀꯥꯏꯗꯕꯖꯥꯠꯅꯤ ꯃꯣꯏ ꯆꯥꯄꯣꯠ ꯀꯩꯅꯣ ꯅꯪ ꯆꯥꯎ ꯂꯥꯛꯑꯣ ꯁꯦ ꯆꯥꯎ 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 ꯍꯦꯛꯇ ꯆꯥꯕꯤꯌꯨ ꯍꯦꯛꯇ ꯆꯥꯕꯤꯌꯨ ꯆꯥꯎꯁꯦ ꯌꯥꯅꯤ ꯑꯗꯣ ꯍꯟꯗꯛꯀꯤ ꯀꯩꯅꯣ ꯇꯧꯕꯗꯣ ꯌꯥꯎꯁꯪꯒꯤ ꯂꯣꯏꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯑꯔꯦꯝꯕ ꯄꯩꯁꯥꯗꯣ ꯁꯥꯟꯗꯣꯛꯁꯦ ꯍꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯔꯒ ꯃꯊꯪ ꯆꯍꯤꯗ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯤ ꯀꯣꯝꯃꯦꯗꯅ ꯑꯗꯣ ꯀꯩꯅꯣ ꯆꯥꯛꯁꯨ ꯆꯥꯅꯅꯤ ꯆꯥꯅꯔꯣꯏꯗ꯭ꯔꯕ ꯍꯥ ꯑꯩꯈꯣꯏ ꯌꯥꯎꯁꯪꯒꯤ ꯄꯩꯁꯥ ꯑꯔꯦꯝꯕ ꯆꯥꯛ ꯆꯥꯅꯅꯤ ꯍꯥꯏꯈꯤꯕꯗꯣ ꯑꯗꯨ ꯈꯔ ꯆꯥꯟꯅꯔꯁꯦ ꯑꯗꯨ ꯈꯔꯗꯨꯅ ꯊꯝꯃꯒ ꯃꯊꯪꯒꯤ ꯐꯟꯅꯣ ꯌꯥꯏꯗꯅ ꯌꯥꯏ ꯌꯥꯏꯗꯅ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯈꯣꯏꯗꯣ ꯂꯩꯁꯥꯕꯤꯗꯣ ꯈꯔ ꯑꯇꯩ ꯑꯇꯩꯗꯣ ꯄꯨꯟꯁꯤꯜꯂꯒ ꯇꯧꯔꯁꯦꯕ ꯌꯥꯏꯗꯅ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯃꯌꯥꯝ ꯆꯥꯕꯤꯌꯨ ꯆꯥꯕꯤꯌꯨ ꯌꯥꯅꯤꯗ ꯅꯪ ꯂꯥ ꯈꯤꯇꯪ ꯉꯥꯏꯗꯥꯏꯅꯦ ꯑꯩ ꯏꯆꯥ ꯆꯥꯗꯦ ꯆꯥꯅꯤꯡꯗꯦꯅ ꯀꯌꯥ ꯃꯈꯥꯗ ꯆꯥꯏꯔꯣ ꯅꯪ ꯈꯅꯥꯎꯗꯣ ꯍꯨꯏꯔꯣ ꯁꯣꯏꯅ ꯇꯥꯈꯤꯕꯅꯦ ꯆꯥ ꯀꯩꯝ ꯆꯥ ꯀꯥꯏꯗꯦꯁꯦ ꯍꯣꯏ ꯑꯣꯏꯌꯦꯗ ꯑꯣ ꯌꯥꯗ꯭ꯔꯣ ꯂꯧꯈꯤꯁꯦ ꯈꯔꯒ ꯌꯥꯔꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯗꯨ ꯈꯣꯠꯇꯒꯦꯀꯣ ꯆꯥꯎ 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 ꯅꯣꯏ ꯏꯀꯥꯏꯗ ꯃꯥꯜꯂꯦ ꯀꯩꯗꯧꯕꯗꯣ ꯏꯀꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯗꯤ ꯏꯀꯥꯏꯅꯒꯨꯝꯁꯦ ꯏꯀꯥꯏꯗꯦ ꯆꯥꯁꯜꯂꯣ ꯅꯪ ꯆꯪ ꯌꯥꯔꯕ ꯅꯪꯕꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏꯁꯦ ꯌꯥꯝ ꯆꯝꯕ ꯃꯥꯟꯗ꯭ꯔꯣ ꯍꯣꯏꯈꯔ ꯌꯣꯝꯃ ꯄꯨꯒꯤꯒꯦꯈꯔ ꯌꯣꯝꯃ ꯄꯨꯒꯤꯒꯦ ꯑꯣꯛꯇ꯭ꯔꯤꯕꯣ ꯌꯨꯝꯗ ꯆꯥꯎꯒꯗꯧꯕ ꯃꯌꯥꯝ ꯏꯆꯥ ꯆꯥꯗ꯭ꯔꯕ ꯇꯧꯔꯤꯁꯤꯕꯣ ꯌꯥꯔꯅꯤꯗ ꯑꯩꯈꯣꯏ ꯆꯥ ꯄꯨꯛ ꯊꯜꯂꯝꯃꯅꯤꯗ ꯃꯌꯥꯝ ꯆꯥꯔꯝꯅꯤ ꯑꯩꯈꯣꯏꯁꯦ ꯀꯣꯛꯀ ꯉꯥꯎꯔ ꯀꯃꯥꯏꯅ ꯂꯣꯏꯕꯅꯣ ꯃꯐꯝ ꯁꯥꯒꯗꯤ ꯅꯪꯕꯨ ꯀꯩꯅꯣꯅꯦ ꯌꯥꯔꯦ ꯇꯧꯒꯅꯤ ꯌꯥꯝ ꯏꯀꯥꯏꯗꯤ ꯀꯦꯜ ꯑꯣꯏꯌꯦ ꯕꯤꯜ ꯃꯥꯜꯂꯦ ꯌꯥꯝꯁꯨ ꯆꯥꯊꯣꯛꯈ꯭ꯔꯦ ꯄꯩꯁꯥꯗꯤ ꯐꯅꯌꯥꯝ ꯇꯥꯔꯝꯃꯅꯤ ꯇꯥꯔꯝꯃꯅꯤ ꯑꯩꯈꯣꯏꯁꯦ 1,400 ꯇꯨꯃꯤꯠꯁꯦ ꯄꯤꯊꯣꯛꯈ꯭ꯔꯣ ꯑꯩꯅ ꯅꯣꯏꯅ ꯈꯪꯗꯕ ꯑꯃ ꯂꯩ ꯍꯥꯏꯗ꯭ꯔꯣ Flashback. ꯁꯦ ꯉꯥꯅꯨ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯄꯣꯔꯛꯏꯅꯤ ꯄꯟꯕꯒ ꯌꯥꯗꯦ ꯄꯥꯏꯔꯦꯀꯣ ꯁꯦ ꯑꯗꯨꯗ ꯍꯦꯛꯇ ꯄꯥꯏꯌꯨ ꯍꯦꯛꯇ ꯄꯥꯏꯌꯨ ꯍꯥꯎꯅꯤ ꯍꯥꯏꯕ ꯆꯥꯅꯤꯡꯕꯗꯣ ꯂꯥꯛ ꯑꯃ ꯊꯤꯕꯅꯤ ꯐꯪꯗꯕ ꯑꯃꯨꯛ ꯉꯥꯛꯇ ꯉꯥꯏꯔꯦ ꯌꯥꯏꯗ ꯃꯣꯏ ꯅꯨꯄꯥꯁꯦ ꯀꯩꯅꯣꯝꯅꯤꯀꯣ ꯑꯗꯨꯅꯦ. ꯄꯟꯌꯥ ꯄꯣꯟꯇꯦ ꯀꯔꯝ ꯀꯥꯟꯗ ꯇꯥꯏꯅꯣ ꯅꯪ ꯁꯤꯗ ꯑꯝꯇ ꯂꯥꯛꯑꯣ ꯀꯩꯅꯣꯃꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯉꯥꯅꯨ ꯂꯩꯔꯣ ꯍꯥꯏꯈꯤꯕ꯭ꯔꯥ ꯅꯪ ꯆꯥꯅꯤꯡꯉꯦ ꯑꯗꯨꯗ ꯄꯨꯕꯤꯔꯛꯏꯅꯤ ꯀꯩꯅꯣꯃꯤ ꯑꯩꯅ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯀꯥꯟꯗ ꯅꯪꯅ ꯄꯨꯔꯛꯏꯁꯨ ꯀꯩꯒꯤꯅꯣꯕ ꯑꯁ ꯑꯗꯨꯗꯤ ꯈꯪꯗꯦꯍꯦ ꯅꯍꯥꯟ ꯍꯤꯗꯥꯛꯀꯤꯁꯨ ꯖꯤꯄꯦꯗ ꯀꯥꯞꯍꯜꯂꯤꯗꯣ ꯑꯩꯅ